Manipur lengauna drugs karbar toba thingmadagi oirakpa May ahumgi irangni hainaringai serakta Churachandpur romdagi Imphal tamna purakpa number 4 heroin kilo amaga gram chatruk rom Bishnupur commando amadi Bishnupur police ke akhanaba team amana Tera Urak check point da Achat ok sing check Toubada Yamlaba drug Phagatpa Ngamkhre ngasi ayu pung 8:30 chalakpa matam aduwaida Churachandpur romdagi Imphal tamna lakpa bolero number NL07C9016 asi khamduna check Toubada gari ge ahangba manungi saruk singda Yamlaba drug haptuna lerambani haiki Kurakta MAMI TV ge paumi singna sangsilubada DSP Bishnupur gi T Robinson amadi OC Bishnupur Sakti Sen yauna Bishnupur police ki personnel singna thi humgi thabak chathabada punna sop case samaga kuntraga mapanda Phagatpa ngamkhre ngasi drug konana farba miyo edudi kwakta ward number 3 dagi MD Sahidur sahi kunganipan apokpa MD ithem kawi Phagalaba polam singadu makhataba logi oiba thabak paikhatnabagi damakta district magistrate Bishnupur gi court puthokra hari